Online Manipuri numidangi pau yengbiriba pumnamang puthoi somna khurumjari ahanbada maroiba pau. Tuntana Kuki Kna bi mayam KHUTLAIGA KONNA Twkhre. Kanglai pau punba kholaugi update gi lakhocherake UNLF MP gi Athouba amasung asi Burma gi Lanfamda leikhidre. Ikai khumna Bauchari People Liberation Army gi private hanthoi yum gi ming salam nganba maitai leifam komnaw makha lekai Kakching district apokpa apokpi gi ming salam inawa amasung salam ongbi ibe chalai magi macha ahung gi manungda iton bani. Revolutionary People's Front press release chagi lakhocherake Ikai khumna ba utun awaba phongdokpa ingkumja 2025 January 18 ningthokaba numitta Indian Army gi Special Force singna silaga landarakpa lanfam amada miyam gi ningtam lanmi PLA gi maruf henthoiba imalaiba ki damak thawaina pontha pikre Athouba sina Ninghanaba Leitena Manipur gi ningtam lantheng da thawai katkhiba sibu yawol gi ikai khumnaba utuna RPF na awaba phongdokchari loinana leikhidraba Athouba asigi imung manung sagai natai marumapang singi awaba dasu RPF amasung masigi lanmi PLA na saruk yajari Athouba maru henthoibagi kathokpagi thaunabu masak khangba oina mahakna leikhidraba matungda second lieutenant gi rank pi duna ikai khumnaba uli second lieutenant henthoiba yumgi ming salam nganba maitai leifam komnaw makha leikai Kakching district apokpa amadi apokpagi ming salam inaubi maitai amadi salam ongbi ibe chalai magi macha ahungi manungda iton bani second lieutenant henthoiba 20/09/2023 da PLA gi basic military training mai pak na war office na dat 29/2023 da A3362 asipi ki maruba sina luba sida yarokpa matamda imalaibak na mikha pona leiriba asibu maningtam hanabagi damak ningtam lan asida yarokpani haina phongdoklami second lieutenant henthoiba basic military training da masa kingba tawthorakpada machu taba amasung thoidokna haithoi singthoibadagi training instructor oina na bakhanduna instructor cross phanglaba matungda instructor oina PLA gi training center da anoba ningtam lanmi sing takpi tambirakhi second lieutenant henthoiba yamna ingtapa mathau da pukning changba mathak thongba singi yathang chena injaba halaman singbu nongnukna chatpa sinnaba thabakta matam khuding party gi yathang bulumna lauduna thodang yaramba yawloi amani mahakna leiramkhiba lanmi gi unit department gi thabak thoram sing pangthokpada Chokthaba amadi awaba thidana party bu manglomda pukhatuna sinnaba thodang khuding harau lauduna mathau pangthokkiba marupni imalaibak amadi miyangi ningtam lanjang asida aroiba punsigi ichel phawba ninghanaba leitana thongna fana mathodang pangthoklamba nungsiraba marufni leikhidraba Athouba thawaina Manipur imagi tampakta ingna chikna pothaduna leiba oiresano Ingkumja 2025 January 18 ningthokaba numita miyam gi dingtam lanmi PLA gi henthoiba imalaiba ki damak thawaina pontha pikhibagi mangani lehun 2025 January 18 irai numit asida tare mangani lehun asi androgi Tarau da punduna RPF ki Athouba taraga humdoi gi ningsing khubamda ikai khumnaba ulaba matungda Athouba henthoibagi mayum lamdam komla khong Kakching district tamna Chatuna mangani lehun pangthok jagani leikhidraba Athouba henthoibagi mangani lehun asida irai cha khwai khibikna lakpiduna saruk yabinaba paujенjari Miyoi ama sakhangdaba singna nongmai round ahum kaplaga faduna punaba honarambagi maram sengdorakadabani amkok Thobal District Police Station gi manung chanma moijingda masakhangdaba khulai paiba singna miyoi ama faduna punaba honarambada natana nongmai round ahum kapsilamba adubu all moijing coordinating committee amkokna yaningdaba phongdola duna thuba matamda mari lenaba singna sengdorakadabani haina demand tawrakli Masakhangdaba singna phaduna punaba honaramliba miyoi adudi MD Jamir Kunthraga taru apokpa Jahur Ali kawi Moijing awang leikai ithat mapandagini Moijing da leiba amkoki office ta ngasi ayuk pawmi singa unaba amada amkoki convener MD Amen MM na phongdokhibada thaudo asing arang ayuk pung 4:10 kunrom tabada thokibani MD Jamir na Moijing iroi parta leiba New Model English School da angangi chak thilamlaga School adudagi meter tamarom chatlaga leiba oil pump da thau hanba changlakpada amuba machugi I-20 car amada lakpa khulai paiba miyoi anina kumtharaklaga mahakpu phaduna punaba honaramkhibani khulai paiba sing aduga ngaihak mungnaduna leiringaida mafam aduda leiramba miyam changsilakpadagi nongmai round ahum rong kapsilamlaga makoi mafam adu thadokuna chenkhibani laibak phabadagi aso apandi yaukide adum oinamak MD Jamir na tonglapa gari machada nongmaina panduna akayatoi thoki thaudo asigi matangda police na complaint amasu Twkhre hairi Paumisinga unaba aduda saruk yakiba MD Jamir na phongdorakpada kanagumba amatana demand tawrakibasu leite amadi khatna chainakibasu leite hareduna Manipurda mi faraga sel tanba amadi faraba matungda maral pisinbagi chanabi ama lagliba si mari leinaba singna thigat piraga chairak pibiu
ꯃꯍꯥꯛꯅ ꯂꯥꯜꯂꯝꯂꯕꯁꯨ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯍꯥꯠꯈ꯭ꯔꯦ꯫ ꯊꯨꯛꯂꯥꯎꯕ ꯃꯤꯍꯥꯠ ꯑꯅꯤꯒꯤ ꯃꯇꯨꯡ ꯀꯦꯔꯂꯥꯒꯤ ꯄꯥꯂꯥꯛꯀꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯃꯔꯥ ꯇꯥꯎꯟꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯅꯈ꯭ꯔꯦ꯫ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 55 ꯁꯨꯔꯕ ꯁꯨꯙꯥꯀꯔꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯂꯛꯁꯃꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯈ꯭ꯔꯦ꯫ ꯃꯤꯍꯥꯠꯄ ꯑꯗꯨ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯁꯨꯙꯥꯀꯔꯟꯒꯤ ꯅꯨꯄꯤ ꯁꯟꯖꯤꯇꯥ ꯍꯥꯠꯄꯒꯤ ꯀꯦꯁꯇ ꯕꯦꯜꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯆꯦꯟꯊꯕꯔꯥ ꯀꯧꯏ꯫ ꯄꯨꯡ 53 ꯊꯤꯔꯕ ꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄ ꯆꯦꯟꯊꯕꯔꯥ ꯐꯥꯈ꯭ꯔꯦ꯫ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯨꯗꯒꯤ ꯁꯥꯎꯔꯕ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯣꯇꯦꯁ꯭ꯠ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯥꯛꯁꯤꯟꯅꯕ ꯄꯨꯂꯤꯁꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯙꯥꯀꯔꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯤꯂꯥ ꯑꯃꯁꯨꯡ ꯑꯊꯨꯔꯤꯌꯥ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯦꯟꯊꯕꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯟꯖꯤꯇꯥꯕꯨ 2019ꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯕ ꯄꯨꯂꯤꯁꯇ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯁꯥꯒꯤ ꯆꯍꯤ 57 ꯁꯨꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯙꯥꯀꯔꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯆꯦꯟꯊꯕꯔꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ 2019ꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯖꯦꯜꯗ ꯂꯩꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃꯁꯨꯡ ꯏꯕꯣꯛꯁꯨ ꯍꯥꯠꯈ꯭ꯔꯦ꯫ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯟꯊꯕꯔꯥꯅ ꯆꯤꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 3ꯗꯒꯤ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯂꯦ꯫ ꯂꯝꯗꯝꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯣꯜ ꯗ꯭ꯔꯒꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯤ.ꯑꯥꯔ.ꯑꯣ.ꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯂꯣꯡ ꯃꯥꯏꯔꯦꯟ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯤꯑꯣꯏ ꯑꯃ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 958ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯥꯏꯔꯦꯟꯃꯌꯨꯝ ꯑꯂꯤ ꯍꯁꯟ 32 ꯀꯧꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯥꯄꯣꯟ ꯀꯦꯞ 38ꯇ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯪꯂꯥꯇꯣꯝꯕꯤ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯀꯥꯔ ꯑꯃꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯄꯤꯌꯝ ꯀꯦꯖꯤ 18ꯒ ꯒ꯭ꯔꯥꯝ 10ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯅꯤꯜ ꯀꯠꯋꯥꯜ 28 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯐꯥꯒꯠꯂꯕ ꯑꯣꯄꯤꯌꯝ ꯑꯃꯗꯤ ꯀꯥꯔ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 4ꯒ ꯒ꯭ꯔꯥꯝ 14ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯥꯁꯤꯔ ꯑꯍꯃꯗ ꯂꯥꯁꯀꯥꯔ ꯀꯧꯏ꯫ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯇꯨꯟ ꯔꯥꯝꯅꯥꯔ ꯄꯥꯔꯠ 1ꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩ-ꯁꯤꯡꯅ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟ ꯕꯣꯛꯁꯇ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫